ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯗ ꯆꯪꯕ ꯉꯥ ꯌꯥꯏꯕꯤ ꯉꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯂꯣꯏꯇꯥꯡ ꯀꯧꯕ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯣꯏꯇꯣꯡꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯇꯣꯡꯕꯒꯤ ꯂꯩꯕꯥꯛꯇ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇꯒꯤ ꯂꯥꯌꯥꯝꯁꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯂꯥꯌꯥꯝꯁꯤꯡꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯈꯨꯐꯝ ꯌꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯔꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯂꯣꯏꯇꯥꯡ ꯀꯧꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯏꯇꯥꯡꯁꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯇꯥꯡꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯧꯒꯥꯏ ꯆꯪꯅꯕ ꯑꯔꯨꯕ ꯂꯥꯏꯐꯝꯅꯤ ꯍꯥꯏꯅ ꯂꯧꯅꯕ ꯃꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯔꯣ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯐꯅꯦꯛ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯃꯈꯨꯠꯇꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯌꯥꯎꯕ ꯁꯦꯡꯒꯥ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯣꯏꯇꯥꯡ ꯆꯤꯡ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯂꯥꯛꯂꯤꯕ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯅꯥꯏ꯫ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯅꯗꯨꯅ ꯆꯪꯅꯔꯝꯃꯤ꯫ ꯑꯔꯨꯕ ꯂꯥꯏꯐꯝ ꯑꯃ ꯑꯣꯏꯕꯅ ꯃꯥꯡꯕ ꯁꯦꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯅ ꯊꯣꯡꯉꯥꯡ ꯃꯄꯥꯜꯗ ꯐꯝꯂꯤꯕ ꯁꯪꯂꯥꯛꯄꯗ ꯍꯪꯒꯠꯆꯩ꯫ ꯗꯥꯗꯥ, ꯂꯥꯏꯗ ꯍꯩꯔꯨꯛ ꯀꯥꯔꯛꯂꯤꯌꯦ, ꯁꯤꯗ ꯍꯦꯛꯇ ꯊꯅꯝꯂꯣꯔꯥ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯃꯥꯂꯦꯝ ꯂꯩꯈꯥꯗ ꯂꯥ ꯃꯆꯦꯠ ꯑꯃꯇꯪ ꯍꯥꯟꯅ ꯊꯥꯈꯤꯒꯦ꯫ ꯁꯤꯗ ꯊꯝꯃꯣ ꯌꯥꯔꯦ꯫ ꯁꯪꯂꯥꯛꯄꯅ ꯂꯥꯏꯗ ꯍꯩꯔꯨꯛ ꯀꯥꯔꯛꯂꯤꯕ ꯊꯔꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯔꯣ, ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯏꯃꯛ ꯃꯛꯁꯤꯟꯗꯨꯅ ꯑꯋꯥꯕ ꯃꯇꯧ ꯎꯕꯗꯤ ꯂꯥꯏꯗ ꯍꯩꯔꯨꯛ ꯀꯥꯔꯛꯂꯤꯕꯁꯤꯅ ꯀꯔꯤ ꯊꯧꯅꯤꯖꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯊꯔꯣꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯈꯪꯗꯦ ꯗꯥꯗꯥ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗꯤ ꯃꯉꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯎꯍꯩꯗꯕ ꯀꯌꯥ ꯑꯃ ꯄꯪꯎꯗ ꯎꯏ꯫ ꯃꯤꯠꯇꯁꯨ ꯌꯦꯡꯕꯗ ꯑꯀꯤꯕ ꯁꯛꯇꯝ ꯁꯑꯣꯡ ꯀꯌꯥ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯪꯂꯥꯛꯅꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯈꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯐꯝꯁꯤꯗ ꯅꯤꯖꯒꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯥꯏꯈꯣꯅꯤ ꯏꯕꯦꯝꯃ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯂꯥꯏ ꯅꯨꯡꯁꯤꯠꯀ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ? ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯗꯥꯗꯥ, ꯂꯣꯠꯂꯨꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯀꯥꯟꯅꯔꯒꯗꯣꯏꯅꯣ? ꯍꯣꯏ, ꯑꯩ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯑꯣꯏꯕꯗ ꯃꯤꯌꯥꯝꯅ ꯌꯦꯡꯅꯔꯤꯕ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯀꯤꯖꯕꯗꯒꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯆꯍꯤ ꯐꯅꯕꯨ ꯌꯥꯝꯂꯦꯗ꯫ ꯅꯠꯇꯦ ꯗꯥꯗꯥ, ꯑꯃꯨꯛ ꯅꯧꯅ ꯐꯨꯗꯣꯛꯄ ꯍꯧꯔꯛꯂꯤꯕ ꯖꯥꯠꯂ ꯑꯩꯒꯤꯁꯤꯕꯣ? ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯦ꯫ ꯑꯩꯅ ꯈꯟꯕꯗ ꯅꯪꯒꯤ ꯆꯍꯤꯁꯤ 50 ꯉꯛꯌꯥ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯇꯥꯡ ꯆꯥꯗꯦ ꯇꯧꯔꯤꯁꯤ꯫ ꯐꯔꯦ, ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯂꯥꯏꯗ ꯀꯠꯂꯒ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯧ꯫ ꯑꯗꯣ ꯗꯥꯗꯥ, ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒ ꯍꯥꯏꯖꯍꯧꯒꯦ꯫ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯣꯡꯖꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯌꯥꯔꯣꯏꯗꯕ꯭ꯔꯥ? ꯏꯕꯦꯝꯃ, ꯃꯗꯨꯃꯗꯤ ꯌꯥꯗꯦ꯫ ꯍꯣꯏ, ꯊꯥꯏꯅꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯕꯨꯛ ꯐꯠꯇꯕ, ꯃꯁꯥꯒꯤꯗ ꯈꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯛꯄꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯩ ꯑꯁꯤꯕꯨ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯠꯇꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯊꯤꯡꯂꯤ꯫ ꯃꯩ ꯂꯩ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯩ ꯑꯁꯤꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯗꯥꯗꯥ, ꯃꯩ ꯑꯁꯤꯕꯨ ꯃꯌꯨ ꯈꯝꯕꯤ ꯃꯩ ꯀꯧꯏ ꯍꯥꯏꯅ ꯀꯣꯔꯕꯥꯛ ꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤꯗꯣ꯫ ꯃꯩ ꯑꯁꯤꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯕꯨ ꯁꯥꯊꯨꯈꯤꯗ꯭ꯔꯥ? ꯃꯗꯨꯒꯤ ꯃꯤꯄꯥꯏꯕꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯃꯩ ꯃꯥꯒꯤ ꯋꯥꯔꯤꯕꯨ ꯇꯥꯏꯕꯪꯗ ꯌꯦꯜꯂꯨꯆꯣ ꯍꯥꯏꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯒ ꯄꯥꯡꯈꯛꯅꯤ꯫ ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯃꯩ ꯑꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯍꯪꯒꯠꯅ ꯌꯦꯡꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯇꯥꯗꯅ ꯑꯃꯨꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯕꯤꯌꯨ꯫ ꯁꯪꯂꯥꯛꯄ ꯑꯍꯜ ꯑꯗꯨ ꯊꯔꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯣꯟꯅꯊꯪꯗ ꯌꯥꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝꯇꯅ ꯎꯗ꯭ꯔꯤꯉꯩꯗ ꯁꯪꯂꯥꯛꯄꯅ ꯊꯣꯡꯄꯥꯛ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯊꯔꯣꯕꯨ ꯃꯅꯨꯡꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯂꯣꯏꯇꯥꯡꯁꯤꯡ ꯑꯁꯤꯗ ꯃꯩꯔꯤ ꯑꯃꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩ ꯑꯁꯤ ꯊꯥꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯥꯛꯂꯛꯂꯕ ꯃꯩꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯩ꯫
Mai asigi mapaldagini ningthau khubambu semduna ningthau pandunassu lekhibani. Haujikti Tharo hariba nupi asina mai mahaki waribu hangatna yengba hauraklammi. Haye chaki matamdagi hauna taibang malangpal asida mai ising nungsiki khongsit asi loinaduna lakli. Masigi manungda maigi khongsit asina puduna chatpa wafam ama lakli. Matamdu chingwa layam singna chingkhongda chingyada labukta lamhangda sathoktuna leiringai matamni. Layam singi manungda khwaidagi matik mathongna leiba lai amakhaksu yaurami. Mahaki mamingna mayu lakpa haina kaunarami. Nongma korau ahenbada mayu lakpa laining thauna makhoigi taibang pal adubu karamna ingna singna thamsige haiduna wakhal munna asum tawrakpada pambai amakhak phanglaklami. Haujikide taibang pal asida chingoi khoina leire adubu taibang sema mapu mahaknadi taibang migi mitam saduna taibangda khunthok khananaba kanna thaurang tawduna leire. Nongmadi soidana ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯧꯅ ꯁꯦꯝꯕ ꯇꯥꯏꯕꯪ ꯃꯤꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨ ꯂꯩꯔꯛꯂꯒꯅꯤ. ꯄꯨꯝꯅꯃꯛꯁꯦ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯏꯟꯁꯤꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ. ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯅ ꯂꯥꯛꯂꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯡꯎ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯐꯝꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯈꯤꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯈꯤꯒꯅꯤ. ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯕꯗꯤ ꯅꯠꯇꯦ. ꯂꯩꯔꯤꯕ ꯂꯩꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯂꯤꯛꯂꯝ ꯑꯃꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯇꯥꯏ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯤꯡꯂꯤꯕꯁꯤ ꯄꯥꯡꯊꯣꯛꯂꯒꯦ. ꯃꯁꯤꯅ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ. ꯃꯌꯨ ꯂꯥꯛꯄ ꯅꯤꯡꯊꯧꯅ ꯂꯣꯏꯇꯥꯡ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯈꯥꯝꯕꯤ ꯃꯩ ꯄꯣꯛꯂꯝꯃꯤ. ꯂꯩꯊꯛ ꯂꯩꯈꯥꯔꯣꯜ ꯐꯥꯎꯕ ꯃꯩꯅꯤ. ꯃꯩ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯕꯗ ꯃꯐꯝ ꯃꯐꯝ ꯀꯌꯥꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯆꯤꯡꯎ ꯂꯩꯌꯥꯝꯁꯤꯡꯗꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯍꯧꯕ ꯃꯩ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ. ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯤ. ꯃꯩ ꯑꯁꯤꯒꯤ ꯃꯌꯥꯏꯅ ꯑꯃꯨꯛ ꯀꯔꯤ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯍꯌꯦꯡ ꯇꯨꯡꯗ ꯃꯩ ꯑꯁꯤꯅ ꯐꯝꯕꯥꯜ ꯃꯩ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯁꯤꯡꯕꯨ ꯑꯍꯥꯟꯕ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯐꯝꯕꯗ ꯃꯩ ꯑꯁꯤꯅ ꯑꯣꯛꯊꯣꯛꯀꯅꯤ. ꯑꯃꯔꯣꯝꯗ ꯃꯩ ꯑꯁꯤ ꯌꯨꯝꯗꯤꯜ ꯃꯩꯅꯤ. ꯃꯩ ꯑꯁꯤꯗꯒꯤ ꯄꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠꯇꯨꯅ ꯊꯝꯅꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯩ ꯑꯁꯤ ꯃꯩꯇ꯭ꯔꯕꯥꯛ ꯄꯣꯛꯄ ꯃꯩꯅꯤ. ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯣꯏꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯩ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯄꯗ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯀꯣꯛꯏ ꯍꯥꯏꯅ ꯊꯥꯖꯅꯩ. ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯩ ꯍꯧꯔꯦ ꯀꯨꯝꯖꯥ ꯀꯨꯝꯁꯤꯡ ꯈꯥꯏꯗꯅ ꯃꯩ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯥꯛꯂꯛꯂꯦ. ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯆꯥꯛꯄ ꯃꯩ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯅ ꯈꯨꯟꯗꯥꯔꯛꯄ ꯃꯇꯝꯗ ꯎꯔꯔꯦ. ꯊꯦꯡꯅꯔꯔꯦ. ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤ ꯑꯆꯝꯕ ꯃꯩ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ. ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯩ ꯑꯁꯦ ꯅꯣꯡꯖꯨ ꯂꯤꯛꯂꯥ ꯀꯌꯥꯅ ꯐꯅ ꯀꯟꯅ ꯆꯨꯊꯕ ꯇꯥꯔꯕꯁꯨ ꯃꯨꯠꯄ ꯀꯧꯕꯗꯤ ꯂꯩꯇꯦ. ꯃꯩ ꯑꯁꯦ ꯑꯇꯩ ꯃꯩꯒ ꯃꯥꯟꯅꯗꯦ. ꯑꯆꯝꯕ ꯃꯩ ꯑꯃꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏ. ꯃꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ. ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯉꯝꯕ ꯑꯊꯧꯕ ꯃꯤꯁꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯤꯁꯛꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯅꯗꯨꯅ ꯆꯥꯡꯌꯦꯡꯅꯗꯨꯅ ꯑꯉꯝꯕ ꯇꯥꯟꯅꯔꯝꯃꯤ. ꯑꯃꯒ ꯑꯃꯒ ꯂꯥꯟ ꯇꯧꯅꯗꯨꯅ ꯑꯉꯝꯕ ꯇꯥꯟꯅꯔꯝꯃꯤ. ꯑꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯣꯜ ꯆꯣꯡꯈꯠꯄ ꯍꯧꯔꯛꯈꯤ. ꯀꯅꯥ ꯑꯃꯅ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯔꯝꯗ, ꯀꯅꯥ ꯑꯃꯅ ꯀꯣꯔꯕꯥꯛ ꯏꯕꯒꯤ ꯃꯔꯝꯗ. ꯑꯁꯨꯝꯅ ꯀꯣꯟꯅ ꯊꯪꯗ ꯃꯄꯨꯡ ꯐꯥꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯁꯦꯝꯂꯛꯈꯤ. ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯋꯥꯁꯛ ꯂꯧꯕꯗ ꯑꯈꯪ ꯑꯍꯩ ꯌꯥꯎꯍꯜꯂꯝꯃꯤ. ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯇꯥꯡ ꯆꯤꯡꯗꯒꯤ ꯃꯩ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯩ ꯑꯣꯛꯂꯝꯃꯤ. ꯑꯃꯔꯣꯝꯗ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯏꯇꯤꯟ ꯊꯦꯡꯅꯕꯗ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯣꯛꯅꯕ ꯃꯇꯝꯗ ꯃꯩ ꯑꯣꯛꯄ ꯑꯗꯨꯒꯨꯝꯅ ꯅꯤꯡꯊꯧꯕꯨꯁꯨ ꯑꯣꯛꯂꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯃꯇꯧ ꯑꯃ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯁꯤꯒꯤ ꯃꯔꯨꯗꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯩ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤ ꯀꯌꯥꯗ, ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯝꯃꯤ. ꯃꯁꯤꯅ ꯃꯩ ꯃꯍꯥꯛꯄꯨ ꯃꯝꯁꯤꯟꯕ ꯑꯃꯗꯤ ꯃꯨꯠꯈꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯅ ꯃꯩ ꯃꯥꯗꯤ ꯃꯨꯠꯄ ꯀꯧꯕ ꯌꯥꯗꯕꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯒꯨꯜꯕꯨ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯐꯣꯡꯕ ꯍꯧꯔꯛꯄꯅꯤ. ꯂꯣꯏꯇꯥꯡꯁꯤꯡ ꯑꯁꯤꯗ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩ ꯑꯁꯤꯅ ꯂꯩꯅꯨꯡ ꯐꯥꯎꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗ ꯃꯥꯂꯦꯝ ꯂꯩꯃꯩ ꯐꯥꯎꯒꯠꯇꯨꯅ ꯃꯩ ꯑꯣꯏꯅ ꯆꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯩ ꯆꯥꯛꯄ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯑꯗꯨꯕꯨ ꯃꯨꯊꯠꯅꯕ ꯀꯌꯥ ꯍꯣꯠꯅꯔꯝꯃꯤ.
ꯑꯗꯨꯕꯨ ꯃꯩ ꯃꯥꯕꯨꯗꯤ ꯀꯅꯥ ꯑꯃꯅ ꯃꯨꯊꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯈꯣꯟꯊꯥꯡ ꯅꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯥꯌꯨ ꯈꯥꯝꯕꯤ ꯑꯩ ꯂꯩ, ꯑꯣꯟꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯕ ꯑꯩꯅꯤ꯫ ꯃꯩ ꯑꯣꯟꯒꯦ ꯉꯝꯃꯤꯗꯣ, ꯂꯥꯏꯖ ꯑꯣꯟꯒꯦ ꯉꯝꯃꯤꯗꯣ, ꯃꯥꯂꯪ ꯑꯣꯟꯒꯦꯁꯨ ꯏꯅꯤꯡꯅꯤ꯫ ꯅꯥꯌꯨ ꯑꯩꯕꯨ ꯍꯨꯔꯥꯟꯕꯒꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯄꯨꯝꯕꯕꯨ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯃꯇꯝ ꯂꯥꯡꯑꯣꯟ ꯑꯃꯗ ꯑꯩꯒꯤ ꯈꯨꯐꯝ ꯑꯁꯤꯒꯤ ꯃꯌꯥꯏꯕꯨ ꯃꯇꯤꯛ ꯉꯥꯅ ꯐꯨꯗꯣꯛꯇꯨꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯏꯇꯤꯛ ꯏꯉꯥꯜꯅ ꯑꯩꯒꯤ ꯈꯨꯐꯝ ꯌꯥꯐꯝ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯕꯨ ꯃꯈꯥ ꯇꯥꯅ ꯂꯤꯔꯛꯈꯤꯒꯅꯤ꯫ ꯃꯩ ꯃꯥꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯉꯛꯄ ꯐꯥꯎꯕ ꯍꯥꯏꯕ ꯑꯃꯁꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯃꯩꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯁꯥꯡꯅ ꯆꯥꯛꯇꯨꯅ ꯆꯥꯛꯂꯤꯕ ꯃꯁꯥꯡ ꯑꯗꯨꯃꯛꯇꯗ ꯂꯩꯕꯥꯛ ꯑꯗꯨ ꯂꯣꯏꯅ ꯂꯩꯅꯨꯡꯗ ꯀꯤꯟꯊꯈꯤꯗꯨꯅ ꯇꯨꯔꯦꯜꯒꯨꯝꯕ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯀꯤꯟꯊꯕꯒꯤ ꯍꯧꯔꯕ ꯃꯈꯣꯜ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯇꯞꯅ ꯍꯥꯏꯖꯩ, ꯏꯁ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯩꯅꯤꯗꯅ ꯃꯁꯤꯗꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯕꯨ ꯑꯩꯅ ꯈꯪꯂꯨꯗ꯭ꯔꯗꯨꯅ ꯂꯣꯟꯅ ꯃꯩ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯑꯩꯒꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯨꯕ꯫ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩꯍꯥꯛꯀꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯕꯨ ꯆꯨꯝꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯩ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯑꯣꯏꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯇꯤꯡꯒꯥꯏ ꯊꯛꯇ ꯃꯩ ꯍꯧꯗꯨꯅ ꯂꯩꯕꯥꯛ ꯀꯤꯟꯊꯗꯨꯅ ꯑꯔꯨꯕ ꯇꯨꯔꯦꯜ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯔꯦ꯫ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯦ ꯑꯁꯝꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯈꯛ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯩ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯁꯦꯝꯂꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯑꯆꯧꯕ ꯏꯆꯦꯜ ꯑꯃ ꯍꯥꯊꯗꯨꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯏꯆꯦꯜ ꯑꯁꯤꯅ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯄꯤꯛ ꯄꯥꯊꯣꯛꯇꯨꯅ ꯍꯦꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯕ ꯏꯆꯦꯜ ꯑꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯨ ꯑꯩꯈꯣꯏ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯔꯅ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯍꯪꯒꯠꯅ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯊꯤꯗꯣꯛꯎ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯕꯨ ꯍꯪꯒꯠꯅ ꯊꯤꯕꯗ ꯀꯅꯥꯝꯇꯅ ꯍꯧꯔꯛꯐꯝ ꯑꯗꯨꯕꯨ ꯊꯤꯕ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯂꯣꯏꯇꯥꯡ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯣꯏꯇꯥꯡ ꯆꯤꯡꯒꯤ ꯆꯤꯡꯃꯥꯡꯗ ꯇꯨꯔꯦꯜ ꯂꯥꯏꯖ ꯑꯣꯏꯅ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯣꯏꯇꯥꯡ ꯇꯨꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯅ ꯈꯥꯏꯗꯣꯛꯈꯤꯕ ꯋꯥꯡꯃ ꯋꯥꯡꯃ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯌꯥꯝ ꯑꯃꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯂꯣꯏꯇꯥꯡ ꯂꯩꯕꯥꯛ ꯑꯗꯨꯕꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯈꯥ ꯂꯣꯏꯇꯥꯡ ꯂꯩꯕꯥꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯇꯥꯡ ꯆꯤꯡ ꯑꯗꯣꯝ ꯈꯩꯕꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯑꯋꯥꯡ ꯂꯣꯏꯇꯥꯡ ꯂꯩꯕꯥꯛ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯈꯥꯏꯕꯨꯡ ꯇꯥꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯀꯌꯥꯅ ꯄꯥꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯀꯨꯝꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯈꯥ ꯂꯣꯏꯇꯥꯡ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯂꯣꯏꯇꯣꯡꯕꯅ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯕ ꯀꯌꯥ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯣꯏꯇꯥꯡ ꯇꯨꯔꯦꯜꯅ ꯃꯌꯥꯏ ꯈꯥꯏꯕꯣꯛ ꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯈꯥ ꯋꯥꯡ ꯈꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯃꯩꯍꯧꯔꯣꯜꯒꯤ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕꯣꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯈꯥꯏꯅ ꯇꯥꯈꯤꯕ ꯐꯩ꯫ ꯑꯗꯨꯗꯤ ꯑꯋꯥꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯍꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯈꯣꯞꯆꯤꯟꯗꯕ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯂꯥꯟꯒꯤ ꯄꯣꯔꯝ ꯌꯥꯠꯄ ꯍꯧꯔꯒꯦ꯫ ꯅꯤꯡꯊꯧ ꯂꯣꯏꯇꯣꯡꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯃꯛ ꯑꯋꯥꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯊꯧꯌꯥꯡꯕꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯣꯏꯅ ꯂꯩꯕꯅ ꯑꯃꯅ ꯑꯃꯗ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯟ ꯍꯧꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯧꯌꯥꯡꯕꯅꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯄꯥꯔꯤ ꯄꯨꯔꯤ ꯍꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯑꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯈꯝꯕꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯌꯦꯛꯅꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯜꯂꯛꯇꯨꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯅꯕ ꯍꯧꯔꯛꯄꯁꯨ ꯁꯥꯏ꯫ ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯤ? ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯊꯥꯡꯁꯥꯡꯒꯤ ꯃꯒꯨꯜꯗꯣ ꯆꯞ ꯆꯥꯅ ꯎꯠꯊꯣꯛꯄ ꯇꯥꯏ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯌꯦꯇꯨꯝ ꯃꯇꯣꯟꯅ ꯄꯛꯄ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯧꯁꯤꯟꯕ ꯈꯣꯞꯆꯟꯕꯗꯤ ꯅꯠꯇꯦ꯫ ꯅꯈꯣꯏꯒꯤꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯇꯣꯡꯕꯁꯨ ꯐꯝꯅꯥꯏꯕ ꯀꯌꯥ ꯑꯃꯒ ꯂꯣꯟꯅ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ, ꯈꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯂꯥꯟꯒꯤ ꯄꯣꯔꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯉꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝꯕꯁꯤꯡ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ
ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯌꯨꯝꯊꯪꯅꯕ ꯑꯋꯥꯡ ꯂꯩꯕꯥꯛ ꯑꯁꯤ ꯂꯥꯟꯗꯥꯕꯗꯤ ꯄꯥꯝꯂꯒ ꯂꯥꯟ ꯍꯧꯖꯤꯟꯕꯒꯤ ꯃꯔꯝ ꯂꯩꯇꯗꯨꯅ ꯂꯥꯟ ꯍꯧꯕ ꯉꯝꯗꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯃꯁꯤꯡꯗꯤ ꯑꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯦ ꯑꯩꯅ ꯂꯥꯟ ꯍꯧꯕꯒꯤ ꯂꯤꯛꯂꯝ ꯑꯃꯈꯛ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯁꯤ ꯋꯥꯛꯆꯤꯡ ꯊꯥꯅꯤꯗꯣ ꯋꯥꯛꯆꯤꯡ ꯊꯥ ꯑꯣꯏꯕꯅ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯂꯥꯏꯖꯩꯁꯤꯡꯒꯤ ꯋꯥꯅꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯊꯠꯇꯨꯅ ꯆꯦꯜꯂꯤꯕ ꯂꯣꯏꯇꯥꯡ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯆꯦꯟꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯛ ꯀꯪꯕ ꯀꯧꯕ ꯂꯩꯇꯦꯗꯣ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯈꯨꯗꯨꯞ ꯈꯔ ꯀꯥꯈꯠꯇꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯨꯅ ꯂꯥꯏꯖꯩꯁꯤꯡ ꯄꯨꯝꯕ ꯅꯩꯈꯥꯏꯁꯤ ꯑꯋꯥꯡ ꯃꯆꯥ ꯑꯃꯠꯇ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯂꯥꯏꯖꯩꯁꯤꯡ ꯁꯤꯖꯤꯟꯅꯕ ꯐꯪꯍꯜꯂꯣꯏꯁꯤ ꯂꯩꯅꯥꯡ ꯃꯆꯨꯝ ꯊꯛꯍꯟꯁꯤ ꯃꯁꯤꯕꯨ ꯀꯔꯤ ꯍꯥꯏꯕꯤꯕꯒꯦ ꯋꯥꯐꯝ ꯑꯁꯤꯗ ꯑꯉꯝꯕꯁꯤꯡꯗꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ ꯅꯤꯡꯊꯧ ꯂꯣꯏꯇꯣꯡꯕꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯒꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯨꯅ ꯂꯥꯏꯖꯩꯁꯤꯡꯕꯨ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯍꯜꯂꯁꯤ ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯏꯖ ꯑꯔꯨꯕ ꯄꯤꯊꯛꯍꯜꯂꯔꯣꯏꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯂꯣꯏꯇꯣꯡꯕꯅ ꯃꯅꯥꯏ ꯈꯔꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯅꯈꯣꯏꯅ ꯂꯩꯕꯥꯛ ꯉꯝꯈꯩꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯔꯤꯜꯗ ꯍꯪꯒꯠꯅ ꯆꯠꯇꯨꯅ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕు ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯂꯩꯕꯥꯛ ꯋꯥꯡꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯕꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯨꯅꯃꯛ ꯀꯧꯔꯛꯎ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯕꯨ ꯂꯧꯈꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯐꯪꯂꯕꯗ ꯇꯝꯕ ꯅꯨꯄꯥ ꯃꯈꯩꯗꯨ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯇꯝꯅ ꯆꯠꯇꯨꯅ ꯇꯨꯔꯦꯜꯗ ꯏꯟ ꯊꯥꯗꯨꯅ ꯂꯨ ꯊꯨꯝꯗꯨꯅ ꯇꯨꯔꯦꯜꯗ ꯂꯣꯡꯎꯞ ꯎꯞꯇꯨꯅ ꯉꯥ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯉꯥ ꯐꯥꯕ ꯑꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩꯁꯨ ꯅꯩꯈꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯁꯤꯡꯕꯨꯝ ꯑꯃ ꯆꯨꯞꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯅꯩꯈꯥꯏꯔꯛꯂꯕꯗ ꯁꯣꯝꯗꯗꯤ ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯅꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯣꯡ ꯇꯥꯗꯕꯗꯒꯤ ꯏꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯕꯨ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯊꯛꯅꯕ ꯏꯁꯤꯡꯒ ꯑꯃꯠꯇ ꯂꯩꯇꯔꯦ ꯇꯧꯔꯤꯕꯁꯤ ꯃꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯕ ꯌꯥꯗꯦ ꯅꯨꯄꯥ ꯈꯔꯅ ꯅꯤꯡꯊꯧ ꯊꯧꯌꯥꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯨꯔꯦꯜ ꯅꯩꯕꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯊꯧꯌꯥꯡꯕꯅ ꯇꯨꯔꯦꯜ ꯃꯅꯥꯛꯇ ꯀꯨꯝꯗꯨꯅ ꯇꯨꯔꯦꯜ ꯂꯥꯏꯖ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯂꯥꯏꯖ ꯇꯨꯔꯦꯜ ꯑꯁꯤꯗꯤ ꯂꯩꯅꯥꯡ ꯃꯆꯨ ꯑꯣꯏꯅ ꯆꯦꯜꯂꯤꯗꯅ ꯊꯕꯛ ꯑꯁꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯇꯨꯔꯦꯜ ꯂꯩꯅꯥꯡ ꯇꯥꯕꯒꯤ ꯈꯣꯡꯒꯨꯜꯂꯤꯒꯤ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯊꯧꯌꯥꯡꯕꯅ ꯂꯨꯆꯤꯡꯗꯨꯅ ꯃꯇꯨꯡꯗ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ 10ꯃꯨꯛꯀ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯗꯨꯕꯨ ꯍꯪꯀꯠꯅ ꯆꯠꯇꯨꯅ ꯂꯩꯅꯥꯡꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯉꯥ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯁꯤꯡ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯝꯂꯅꯤꯗ ꯑꯋꯥꯡ ꯃꯆꯥ ꯀꯅꯥꯝꯇꯅ ꯏꯁꯤꯡ ꯊꯛꯄ ꯐꯪꯂꯝꯂꯔꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯅꯒ ꯑꯆꯧ ꯑꯆꯧꯕ ꯉꯥꯅꯒ ꯃꯔꯣꯜ ꯑꯃ ꯂꯩꯕꯅꯦ ꯉꯥꯏꯍꯥꯛꯇꯪꯒꯕꯨ ꯏꯁꯤꯡ ꯅꯩꯗꯨꯅ ꯉꯥ ꯇꯥꯟꯈꯤꯁꯤ ꯃꯈꯨꯠꯇ ꯂꯥꯡ ꯄꯥꯏꯕ ꯌꯥꯎ ꯂꯣꯡꯎꯞ ꯄꯥꯏꯕ ꯌꯥꯎ ꯇꯧꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ ꯉꯥ ꯀꯌꯥ ꯑꯃꯁꯨ ꯐꯥꯔꯝꯃꯤ ꯃꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡꯒꯣꯜꯁꯤꯡꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯅꯔꯝꯃꯤ ꯉꯥꯌꯥꯝ ꯑꯗꯨ ꯐꯥꯕꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯥꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤ ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯁꯤꯡ ꯅꯩꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯈꯣꯏ ꯀꯅꯥ ꯑꯃ ꯀꯣꯅꯨꯡꯗ ꯊꯨꯅ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯔꯨꯆꯣ ꯊꯨꯔꯕꯅꯤ ꯅꯨꯄꯥ ꯑꯃ ꯂꯩꯔꯥꯏꯗ ꯀꯥꯈꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯎ ꯇꯝꯕ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯊꯧꯌꯥꯡꯕꯅ ꯏꯁꯤꯡꯗ ꯀꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯩ ꯇꯝꯕ ꯄꯥꯈꯪꯁꯥ ꯂꯥꯏꯖꯩꯁꯤꯡ ꯏꯅꯩꯔꯤꯕꯁꯥ ꯅꯈꯣꯏꯕꯨ ꯅꯊꯤꯕꯣꯡ ꯄꯥꯟꯗꯕ꯭ꯔꯥ ꯅꯀꯣꯛ ꯑꯗꯨꯕꯨ ꯇꯨꯝꯕꯥ ꯑꯣꯏꯕ꯭ꯔꯣ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯏꯁꯤꯡ ꯅꯩꯈꯥꯏꯔꯒ ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯤꯡ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ ꯅꯈꯣꯏꯅ ꯏꯁꯤꯡ ꯅꯩꯈꯥꯏꯔꯛꯄꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯏꯁꯤꯡ ꯊꯛꯄ ꯌꯥꯗ꯭ꯔꯦ ꯅꯊꯤꯕꯣꯡ ꯆꯥꯅꯕ ꯂꯦꯝꯂꯩ ꯉꯥ ꯇꯥꯅꯤ ꯍꯥꯏꯕ ꯈꯛꯇꯪꯃꯛ ꯈꯪꯕ꯭ꯔꯥ ꯍꯥ ꯋꯥꯁꯥ ꯆꯥꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯣ
Isingda lairiba nupa amana yang usitana khumlami. Hera, nangidubu ningthawni haiduna adu wangang kamjau hunba sariba haibaduro. Mafam ase aikhoigini. Turel khongnung mapa sida aikhoina naingu makai naigani. Kanana chongthoktuna thingba ngangbani ngamlabadi thingu hairibani ne. Aikhoi migi mapot mara huraluba nachade. Ikhong ikhuna turel asida kumduna nga phabani. Masida nangina thau karisu leite. Ngarangi numitagini nakhoina asumni singnareklibase. Nakhoigisi aigi lebakta singnabani. Aigi lebakta singnarakwa miyoy amata aina lemna tharoi. Aina phajana haringai sida yamna thuna lairaida kakhalo. Ningthau thouyangba aina lairingaida karisu leitabana khoigumana usitaba yabra. Kakhalo hojima aduga thuna ising thado. Nakhoigi atalma ngaram pumnamaksu aina loina matlabani. Puro ngahap tunggolado. Ngakha ma phaw watpa yaroi. Wafam asida laiba nupa makai adudi yamna karemnaba mawong amada noklami. Mataw asida nakal animakta asawbagi maram ama oina thoktuna ungkhatnaba hawraklami. Nupa ama nairei. Iningthawgi yathanga ngairagumsi masigi ningthawsi mangak yamna haigatli. Hojikma hekta loisilasi. Turel ngami tamnarasi. Asumna hainaringai tanja asida ningthaw loitongbasu matungda manai masen kaya ama inaduna turel khongnung adu tamna laklami. Turel wang ma aduda ningthaw anina asawba amamga loinana leptuna leirari. Ningthaw thawyangbana ningthaw loitongbabu yengduna hairei. Hai loitongba nang aibu masak khangdabra. Turel asi kanagino nangna karigi mi thaduna turel khongnung nei khaibano karigi ai taklamte. Ningthaw loitongbana hairei. Idairem singa sina nga phaning haiduna turel asida kumduna nga phababu kanage muk mayatang lawgadoribano. Turel asi aigi mapani makoina tawning maning makai tawjasanu. Ningthaw aina yari. Lan hawbagi hanadagi langla langjil ama thiduna lakliba ningthaw anigi maphamda tasengna handaki nga neibagi wahaw asina lan haibadu oirigadori. Ngaya ungkhatnaraba matungda ningthaw loitongba magi lami manai singaduda yengduna laungna haidai. Ipa chakhoi lemlei ngatanbadi marairi nakhoi mayam kumduna achenba laije ising ase throk throk launa hana amukta leinang ichum takai ne khaiko awang macha amata ising bithakanu. Ningthaw loitongbogi usittaba matau kaya aduda ningthaw thawyangbadi sauningbana loikri. Adubu sauninge haiduna hekta maka phongjilubadu yadri maramdi mahaki khongbudi makhoi mapal tara khaktani aduna konungda handuna lami khomlurage haina khalami. Asumna hairami. Pai thawyangbaibu usitabagi mahaidi chapchana utkani ngasimak lan hawgani nangi nathakta landagani nangbu hatkani nangi lebakbu aina khopchingani chale he ai nangsu langi lalong sinba hawjaruro. Asi hairaga thuna yangna konung tamna halami konung yauraduna konunggi yaibung thenduna lanmi singbu kaurami. Lanmi sing aduda langi maram amadi lalong kaya hairami madugi matungda lanmi kaya amaga loinana kha leibakta lan hawba hawrami. Somdasu ningthaw loitongmana langi pomit yengduna landanaba amadi lan mayoknanaba sem saduna leirami. Leibak anigi mayaida turel laija khongnung amana thattuna leikhibana maikai animaki lanmi sing adu grong hekta changsinabadi ngamlamde. Turel wangmada leiriba maikai anigi lanmi tengol singna ahanbada ten kapnarami. Tenjaigi nongchuduna tenjai irik kharana lanmi kharada panduna sibasu yawnarami. Akanba mawong amada lan soknarami. Ngayaki matungda lairaidagi turel manungda kumthaduna thangyanaba hawrakle. Thangi thanghaida migi makok kaya kaktuna lainang machugi icheldu laija angangba idana mohot sinuna senkhirami. Adudagi thanga taga suka tawduna makhatana lan soknarami. Lalak asida awang thangba leibak adugi torbanda leibak anigi athauba ningthaw anina mikupna homsingna khonglei khongthang thuna thangi akanba lanthengnarami. Athauba anigi chumgi marumda masa adumak punna thuptuna leirami. Aduga makhuna thangkhokta paiduna thangdon maton haiduna yansinnabu hotnaraklami. Ngasi soknariba angakpa lanpham asigi langam phirandi kanana paigani kanana langam sakhigani. Pumnamak asibu nungdamgadaba mahaktudi miyeng samna longduna yengduna leiri.
ꯂꯣꯏꯕꯤꯁꯤꯡꯗ ꯑꯣꯡꯕꯤ ꯃꯩ ꯀꯣꯂꯣꯏ ꯃꯥꯒꯤꯅ ꯅꯨꯡꯁꯤꯕ ꯅꯥꯌꯨ ꯈꯝꯕꯤ ꯃꯩꯍꯧꯄꯣꯛ ꯃꯩ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯍꯪꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨ ꯅꯣꯡ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯅ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯄꯨꯟꯕ ꯑꯣꯏꯔꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯠꯇꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯇꯨꯔꯦꯜ ꯂꯥꯏꯖ ꯈꯣꯡꯅꯨꯡ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯃꯨꯊꯠꯂꯒꯦ ꯈꯟꯗꯨꯅ ꯃꯩ ꯃꯍꯥꯛꯅ ꯈꯥ ꯂꯩꯕꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯊꯧꯌꯥꯡꯕꯅ ꯂꯥꯟ ꯉꯝꯂꯦ꯫ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯂꯥꯟ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯂꯨꯕꯨ ꯊꯨꯝꯂꯨꯕꯗꯨ ꯃꯈꯣꯏꯅ ꯊꯨꯝꯖꯕ ꯂꯨ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨ ꯌꯥꯏꯕꯤ ꯉꯥ ꯑꯣꯏꯅ ꯆꯪꯗꯨꯅ ꯂꯨ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯂꯣꯏꯇꯣꯡꯕꯕꯨ ꯀꯠꯇꯨꯅ ꯇꯨꯔꯦꯜ ꯂꯥꯏꯖ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯏꯆꯦꯜꯅ ꯑꯀꯛꯄ ꯇꯥꯡꯖꯂꯨꯔꯦꯜ ꯑꯗꯨꯕꯨ ꯆꯦꯟꯊꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯊꯧꯌꯥꯡꯕꯅ ꯈꯥ ꯂꯩꯕꯥꯛꯄꯨ ꯑꯃꯨꯛ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯈꯥꯏꯅ ꯑꯃꯨꯛ ꯇꯥꯔꯨꯔꯕ ꯂꯩꯕꯥꯛ ꯑꯅꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯥ ꯆꯦꯠꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯈꯥꯝꯕꯤ ꯃꯩ ꯃꯍꯥꯛꯅ ꯑꯣꯡꯗꯨꯅ ꯂꯩꯔꯤꯕ ꯂꯣꯏꯕꯤ ꯆꯤꯡ ꯑꯗꯨꯕꯨꯁꯨ ꯅꯤꯡꯊꯤꯅ ꯉꯥꯛꯇꯨꯅ ꯁꯦꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯇꯨꯔꯦꯜ ꯂꯥꯏꯖ ꯑꯃꯠꯇ ꯏꯒꯤ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯈꯤꯗ꯭ꯔꯦ꯫ ꯂꯨ ꯂꯨ ꯂꯥꯎꯅ ꯆꯦꯟꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯥꯌꯨ ꯈꯝꯕꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯕꯨ ꯂꯤꯗꯨꯅ ꯆꯥꯅꯤꯡ ꯇꯥꯅ ꯂꯩꯈꯤꯔꯝꯃꯤ꯫